Kangluki irang asina maram oiraga lamdam asigi haurakliba nahasingbu aranba lambida chatkidanaba mama mapa amadi ahal laman singna hotna hoba mathau tai haina second MR gi commanding officer Victoria Yenkhomna phongdokre. Wafamasi Kakching District ki Arong Kunau da Lairiba Senior Citizens Home amasung Thambal Children Home Chalairiba Health for All Organization Hafau Arong Kunau Kakching District ki Kuntramatoi Suba Mapok Numit Thauramda Pangthokibani. Ngapini Phongdokibani Handaki Kanglukki Irang Asida Imaleba Kidamak Thawaina Pontha Pikraba Athobasingi Mafamda Hailei Katuna Ikaikhumnaba Utpagal Loinana Hafaugi Mini Children Park da Pangthopa Thauram Aduda Hafaugi Chief Functionary Prem Kumar Haigruzam Kakchingi CMO TH Razen Manipur College ke Assistant Professor Lairenjam Gozendra Yauna Maru Oiba Miyoi Kaya Saruk Yaki Tongan ba relief camp singda Changsafam Laudana Lairiba Singi Manungda Hakchangi Fibamda Sotharaba Angang Amasung Ahal Singda Selgi Tengpang Piki Loinana Hafaugna Chalaiba Senior Citizens Home da Lairiba Ahal Singda Chahi gi Oina Piba Pensingi Senfam Sing Relief Camp da Lairiba Ahal Amasung Arong Kuno area da Leiba Ahal Singda Inafi Amadi Lengyan Piduna Ikaikhumnabasu Utki Thauramada CEO Victoria Yenkhomna Handak Kuki Amadi Maite Anigi Marakta Thokliba Irang Asina Furup Ani Katanatana Lamdam Asida Kundaminariba Furup Kudingmakta Chekteng Fangli Irang Asina Hiram Kayada Awaba Pirabasu Lan Asina Miyamda Apunbagi Kanaba Amaga Mateng Pangbagi Chatnabi Amadi Tambire Loinana Irang Asida Chekteng Fanglaba Nahasingna Laman Kumningbagi Wakalonda Hatna Sunabada Miting Thamlaklabadi Afaba Oiroi Maramasina Miyamna Langi Chekteng Fanglaba Haurakliba Nahasingbu Achumba Lambida Puhosi Haina Phongdoki Infrastructure building achoba udaba yai hospital achoba urakbe adubu yamna phajana nushi channel leiba khongong asibu yokheminasi model village oinbiyo frame go akagi frame su leibire aduga club ki mayam su leibirangani mapama pi oiba hanlaman singna masi wakalon hadabiraga ekhogi village ase ekhogi khongong ase yamna phajaraba model village ama oihan